ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯃꯌꯥ ꯅꯛꯁꯜꯂꯛꯄ ꯈꯣꯠꯄ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦꯝꯖꯔꯛꯄ ꯚꯤꯗꯤꯑꯣꯁꯅꯦ ꯁꯤꯗ ꯔꯤꯆꯨꯋꯦꯜ ꯃꯆꯥ ꯃꯆꯥ ꯑꯃ ꯑꯅꯤꯅꯦ ꯅꯝꯕꯔꯁꯅꯦ ꯃꯟꯇ꯭ꯔꯁꯅꯦ ꯀꯩꯅꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯀꯣꯝꯕꯤꯅꯦꯁꯟꯁ ꯑꯣꯏꯅ ꯁꯦꯝꯃꯒ ꯇꯧꯗꯣꯔꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯔꯁ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯍꯥꯟꯕꯗ ꯅꯝꯕꯔꯁꯀꯤ ꯃꯇꯥꯡꯗ ꯑꯦꯟꯖꯦꯜ ꯅꯝꯕꯔꯁ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯦꯟꯖꯦꯜ ꯅꯝꯕꯔꯁꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯍꯧꯕꯗꯒꯤ ꯌꯦꯡꯕꯉꯩꯗꯤ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ 1176 ꯑꯗꯨꯝ ꯑꯩꯅ ꯋꯤꯁ ꯐꯨꯜꯐꯤꯜꯃꯦꯟ ꯅꯝꯕꯔꯅꯦ ꯏꯌꯣ ꯈꯣꯠꯂꯣꯅꯀꯣ 1176 ꯑꯃ ꯏꯕ ꯌꯥꯏꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯤꯗ ꯑꯗꯨꯝ ꯑꯩ ꯍꯥꯏꯐꯦꯠ ꯏꯔꯒꯦꯀꯣ ꯍꯥꯏꯗꯤ ꯅꯣꯠ ꯗꯥꯎꯟ ꯇꯧꯁꯟꯕꯤꯍꯧꯔꯣꯀꯣ ꯑꯍꯥꯟꯕ ꯌꯦꯡꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ 1176 ꯀꯣ 1176 ꯑꯩꯈꯣꯏꯅ ꯏꯕ ꯌꯥꯏꯕ ꯑꯉꯥꯡꯗꯨꯅ ꯍꯥꯏꯗꯤ ꯄꯩꯈꯥ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯖꯣꯕꯀꯤ ꯀꯩꯒꯤ ꯆꯠꯄ ꯈꯣꯠꯄꯒꯨꯝꯕ ꯂꯩꯔꯒꯗꯤ 1176 ꯀꯗꯥꯏꯗ ꯏꯒꯗꯕꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯈꯨꯗꯥꯡ ꯁꯤꯗ ꯏꯒꯦꯔꯥꯀꯣ ꯑꯗꯣ ꯐꯨꯔꯤꯠ ꯃꯀꯛ ꯂꯤꯠꯂꯒꯅ ꯈꯇꯪ ꯆꯠꯈꯠꯂꯒ ꯄꯥꯝꯕꯣꯝꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯏꯕꯤꯒꯦꯔꯥ ꯈꯣꯠꯄꯤꯒꯦꯔꯥꯀꯣ 1176 ꯑꯃ ꯏꯕ ꯌꯥꯏꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯀꯣ ꯃꯊꯪꯒꯤ ꯅꯝꯕꯔꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯑꯦꯛꯖꯥꯝꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ 212 585 212 ꯂꯥꯁ ꯌꯔꯁꯨ ꯁꯤ ꯅꯝꯕꯔꯁꯦ ꯑꯩꯅ ꯁꯦꯌꯔ ꯇꯧꯈꯤꯕꯅꯦꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤ ꯄꯩꯈꯥ ꯃꯌꯥ 10ꯒꯤ 10ꯒ 12ꯒꯤ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗꯀꯣ ꯍꯥꯏꯗꯤ ꯅꯝꯕꯔꯁꯦ ꯀꯩꯅꯣ 212 ꯀꯣ ꯌꯥꯝ ꯂꯥꯏꯕ ꯅꯝꯕꯔꯅꯦꯀꯣ ꯒꯦꯞ ꯊꯝꯕꯤꯌꯨꯀꯣ ꯃꯔꯛꯇꯀꯣ 212 585 212 ꯆꯦꯟꯇꯤꯡ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯁꯣꯜꯂꯣ ꯅꯨꯡꯇꯤꯒꯤ ꯌꯥꯝ ꯂꯥꯏꯕ ꯅꯝꯕꯔꯅꯦꯀꯣ ꯍꯥꯏꯗꯤ 212 585 212 ꯁꯨꯃꯥꯏꯅꯀꯣ ꯍꯥꯏꯗꯤ 212 585 212 ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ 5 ꯃꯤꯅꯤꯠꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯇꯤꯒꯤ ꯉꯥꯛꯇꯪ ꯁꯣꯟꯕꯗꯣ ꯑꯉꯥꯡꯅ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯄꯦꯔꯦꯟꯁꯅꯗꯤ ꯁꯣꯟꯕ ꯈꯣꯠꯄꯗꯨꯗꯤ ꯇꯧꯔꯨꯔꯅꯨ ꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯏꯕꯁꯨ ꯌꯥꯏꯀꯣ ꯑꯉꯥꯡꯒꯤ ꯄꯩꯈꯥ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯒꯤ ꯉꯁꯤ ꯌꯦꯡꯉꯦꯅ ꯈꯜꯂꯁꯦꯕ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯇꯥꯔꯒꯗꯤ ꯑꯩ ꯄꯩꯈꯥ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯏꯌꯣꯕ ꯑꯗꯨꯝ ꯉꯁꯤꯗꯒꯤ ꯏꯕ ꯍꯧꯕ ꯅꯝꯕꯔ ꯑꯅꯤꯃꯛ ꯑꯗꯨꯝ ꯁꯤꯅ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯀꯨꯝꯕꯗꯪ ꯏꯌꯣ ꯍꯥꯏꯗꯤ 1176ꯀꯨꯝꯕꯁꯤꯗꯤꯀꯣ ꯑꯦꯛꯖꯥꯝ ꯗꯦꯗꯅ ꯈꯇꯪ ꯏꯔꯣꯀꯣ ꯑꯗꯣ ꯁꯤꯗꯤ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝ ꯏꯕ ꯌꯥꯏꯀꯣ ꯉꯁꯥꯏꯒꯤ 212585 212ꯁꯦꯀꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯦꯟꯇꯤꯡ ꯇꯧꯕ ꯌꯥꯏꯀꯣ ꯆꯦꯟꯇꯤꯡ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯃꯟꯇ꯭ꯔꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗꯅ ꯑꯣꯝ ꯑꯩꯈꯣꯏꯅ ꯁ꯭ꯔꯤꯝꯒꯨꯝꯕ ꯁꯣꯜꯂꯦꯅ ꯀ꯭ꯂꯤꯝꯒꯨꯝꯕ ꯁꯣꯟꯕꯁꯦ ꯑꯩꯈꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯅꯠꯇ꯭ꯔꯒ ꯋꯤꯁ ꯐꯨꯜꯐꯤꯜꯃꯦꯟꯒꯤ ꯀ꯭ꯂꯤꯝ ꯆꯦꯟꯇꯤꯡ ꯇꯧꯕ ꯔꯤꯗꯤ ꯁꯤꯗꯤ ꯁꯣꯟꯕ ꯈꯣꯠꯄ ꯁꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯚꯦꯗꯤꯛ ꯃꯟꯇ꯭ꯔꯁ ꯉꯥꯛꯇꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯁꯣꯟꯒꯗꯕ ꯃꯟꯇ꯭ꯔꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯝꯕꯤꯀꯥ ꯃꯟꯇ꯭ꯔꯒꯨꯝꯕ ꯁꯣꯜꯂꯦ ꯁ꯭ꯄꯦꯁꯦꯂꯤ ꯑꯉꯥꯡꯒꯤꯗꯤ ꯑꯝꯕꯤꯀಾ ꯃꯟꯇ꯭ꯔꯁꯦ ꯑꯩꯅ ꯐꯛꯂꯥꯡꯗ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯗꯤ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜꯁꯤ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯩꯅꯣꯃꯗ ꯍꯥꯏꯗꯤ ꯆꯦ ꯑꯃꯗ ꯏꯔꯒ ꯊꯦꯠꯄꯤꯌꯨ ꯍꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯑꯝꯕꯤꯀꯥ ꯃꯟꯇ꯭ꯔꯁ ꯃꯃꯥꯡꯒꯤꯗ ꯍꯥꯞꯈꯤꯕꯗꯣꯀꯣ ꯑꯗꯣ ꯁꯤꯁꯤꯃꯁꯨ ꯁꯣꯟꯕ ꯌꯥꯏꯀꯣ ओम श्रीम को सिसिना हाइदिको जॉब कुंबा कईगुंबा हुजिक यामना मैम ट्राई तौरीना खलसेबा हाइदि सी 10 12 खतंगी नत्तबिदा अइना तानरिबा पोतो फंगनबगिदमक्ता ओम श्रीम याम से सोनबे याको ओम श्रीम याम ओम श्री से जो मिनिट 5 गुंबा 5 to 10 minutes गुंबा कईगुंबा दुमाइ सोनबियोको अदो सिदा लेरेको अखोय अहांबगी नंबर्स एंड कैनोसिमको मंत्रसिमा लेरेको एनर्जी सर्कल सेम्बियोको एनर्जी सर्कल सेम्बदुदुम सिदि पेरेंट्स ना तौरसु याइको हाइदि क्लास 10 काब अंगांग सुम खंगन कैनो तौदबा खरा दुम मसागी हैजदबसु दुम लेबनिनाको एनर्जी सर्कल से कमाइना सेमदोइनो हाइ मतमसिदको अदुगा खरा हैसिंगबा अंगांग ओइरगदि नंगना पामिबा नंबर दो हाइदि वीडियोस येंगिबा हजि हाइदि आइगी वीडियो से येंगबा ngैगी अंगांग ऐनो हाइ थारगदि I have score in iyo ba nang na pami ba kay nodo score to hai tare ko nangi 10 or 12 ko I have score 90 whatever ko 95 98% ko 95% in my ko board exam or ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯊꯥꯒꯗꯧꯔꯤꯕ ꯑꯦꯛꯖꯥꯝ ꯑꯦꯅꯤ ꯑꯦꯛꯖꯥꯝꯗꯨꯒꯤ ꯃꯃꯤꯡꯗꯣꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯅꯔꯖꯤ ꯁꯔꯀꯜꯁꯤꯗ ꯑꯩꯈꯣꯏꯅ ꯅꯝꯕꯔ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ 1176 ꯀꯣ ꯍꯤꯂꯤꯡ ꯀꯣꯔꯠ ꯑꯃꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯔꯀꯜ ꯀꯣꯟꯁꯟꯁꯦꯕꯀꯣ ꯁꯔꯀꯜ ꯈꯤꯇꯪ ꯄꯩꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯁꯔꯀꯜ ꯑꯃ ꯀꯣꯜꯂꯦꯅꯀꯣ ꯑꯦꯅꯔꯖꯤ ꯁꯔꯀꯜꯅꯦꯕ ꯁꯤꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯁꯥꯏꯠ ꯑꯃ ꯂꯩꯔꯦ ꯁꯣꯟꯒꯗꯕ ꯈꯣꯠꯀꯗꯕ ꯃꯌꯥꯝ ꯑꯃ ꯂꯣꯏꯖꯔꯒꯀꯣ ꯑꯦꯅꯔꯖꯤ ꯁꯔꯀꯜꯁꯦ ꯁꯦꯝꯃꯅꯤꯅꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯤꯡ ꯋꯥꯇꯔ ꯕꯣꯇꯜ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯩ ꯋꯥꯇꯔ ꯕꯣꯇꯜ ꯑꯃ ꯑꯌꯨꯛꯁꯤꯗ ꯐꯨꯜꯐꯤꯜ ꯇꯧꯔꯒ ꯊꯝꯃꯣꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯋꯥꯇꯔ ꯕꯣꯇꯜ ꯏꯁꯤꯡꯁꯦ ꯈꯥꯂꯤꯗꯤ ꯑꯣꯏꯔꯦ ꯁꯨꯝ ꯗꯦꯃꯣ ꯎꯠꯄꯒꯤꯗꯃꯛꯇꯀꯣ ꯏꯁꯤꯡ ꯕꯣꯇꯜꯁꯦ ꯅꯨꯡꯗꯥꯡ ꯊꯝꯃꯝꯒꯦꯁꯨ ꯊꯝꯃꯝꯃꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯣꯇꯜ ꯄꯤꯛꯊꯟꯅ ꯌꯥꯔꯒ ꯍꯌꯦꯡ ꯑꯩꯅ ꯊꯛꯀꯗꯕ ꯏꯁꯤꯡꯁꯦꯀꯣ ꯑꯗꯣ ꯋꯥꯈꯟꯗꯣ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯁꯤꯒꯤ ꯃꯥर्क्ꯁꯦ ꯁ꯭ꯀꯣꯔ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯏꯟꯇꯦꯟꯁꯟꯗ ꯇꯧꯒꯗꯕꯅꯤꯀꯣ ꯑꯗꯣ ꯋꯥꯇꯔ ꯕꯣꯇꯜꯁꯦ ꯑꯩ ꯁꯤꯗ ꯊꯝꯃꯅꯤꯀꯣ ꯑꯍꯤꯡꯗꯨꯃ ꯑꯗꯨꯝ ꯂꯦꯜꯂꯝꯒꯦꯁꯨ ꯂꯦꯜꯂꯝꯃꯣ ꯑꯗꯣ ꯑꯍꯤꯡꯗꯣ ꯅꯨꯡꯗꯥꯡꯗꯣ ꯀꯥꯎꯔꯦꯅ ꯈꯜꯂꯁꯦ ꯑꯌꯨꯛꯇ ꯇꯧꯔꯒꯁꯨ
ꯄꯨꯡꯈꯥꯏ ꯑꯃꯒꯨꯝꯕ ꯑꯦꯠꯂꯤꯁ 30 ꯃꯤꯅꯤꯠꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃꯗꯤꯀꯣ ꯍꯥꯏꯗꯤ ꯊꯝꯃꯣ ꯕꯣꯇꯜꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯕꯣꯇꯜꯁꯦ ꯑꯗꯨꯝ ꯑꯩꯅ ꯍꯣꯜ ꯗꯦ ꯑꯗꯨꯃ ꯍꯥꯏꯇꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯨꯁ ꯇꯧꯕ ꯑꯃ ꯌꯥꯏꯀꯣ ꯁꯤꯁꯤꯃ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯇꯧꯒꯗꯕ ꯔꯤꯆꯨꯋꯦꯜ ꯍꯥꯏꯔꯛꯑꯁꯤꯅꯦꯀꯣ ꯔꯤꯆꯨꯋꯦꯜꯒꯨꯝꯕꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯕꯤꯁꯦꯀꯣ ꯍꯥꯟꯅꯁꯨ ꯑꯩ ꯍꯥꯟꯅꯕꯨꯗꯤ ꯁꯦꯌꯔ ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯅꯧꯕ ꯌꯦꯡꯕ ꯑꯩꯅ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏꯀꯣ ꯏꯁꯤꯡ ꯄꯨꯔꯥ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯂꯤꯛꯂꯤ ꯒ꯭ꯂꯥꯁ ꯀꯣ ꯂꯤꯛꯂꯤ ꯒ꯭ꯂꯥꯁ ꯂꯩꯇꯦꯅ ꯍꯥꯏꯔꯛꯄꯁꯨꯗ ꯍꯦꯛꯇ ꯌꯥꯎꯋꯦꯀꯣ ꯑꯃꯈꯛꯇꯪ ꯂꯩꯕꯤꯔꯣ ꯂꯨꯄꯥ ꯀꯌꯥꯕꯨ ꯄꯤꯅꯤꯒꯦ ꯂꯨꯄꯥ 100ꯒꯤ ꯁꯦꯠ ꯑꯃ ꯂꯥꯛꯄꯅꯦꯀꯣ ꯑꯗꯨꯝ ꯂꯨꯄꯥ 150ꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝꯕ ꯁꯦꯠꯀꯨꯝꯕ ꯂꯤꯛꯂꯤ ꯑꯗꯨꯝ ꯄꯤꯁ ꯑꯃꯈꯛꯇꯪ ꯂꯩꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯑꯃꯗꯤ ꯂꯩꯕꯤꯌꯨ ꯁꯨꯃꯥꯏꯅ ꯂꯤꯛꯂꯤ ꯄꯨꯔꯥ ꯀ꯭ꯂꯤꯌꯔ ꯑꯣꯏꯕꯁꯦ ꯀ꯭ꯂꯤꯌꯔ ꯑꯉꯥꯡꯁꯦ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧ ꯉꯝꯗꯦ ꯅꯠꯇ꯭ꯔꯒ ꯆꯃꯝꯅꯕ ꯃꯣꯏꯗ ꯕꯤꯕꯨꯂꯥ ꯆꯨꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯀ꯭ꯂꯤꯌꯔ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯗ꯭ꯔꯥ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯣ ꯏꯁꯤꯡ ꯀ꯭ꯂꯤꯌꯔ ꯑꯣꯏꯀꯣ ꯏꯁꯤꯡ ꯀ꯭ꯂꯤꯌꯔ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯄꯣꯠꯁꯦ ꯃꯥꯒꯤ ꯇꯦꯕꯜꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩ ꯏꯆꯥꯗꯨꯒꯤ ꯇꯧꯕꯤꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯅ ꯏꯁꯤꯡꯁꯦ ꯌꯥꯕ ꯃꯇꯝꯁꯤꯗ ꯈꯜꯂꯣ ꯋꯥꯈꯟꯗꯣ ꯍꯥꯞꯄꯤꯌꯣ ꯏꯟꯇꯦꯟꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯈꯜꯂꯒ ꯍꯥꯞꯄꯤꯕ ꯁꯤꯁꯦ ꯊꯝꯃ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯉꯥꯡꯒꯤ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯀꯟꯐ꯭ꯌꯨꯖꯟ ꯆꯠꯂꯤꯕ ꯃꯉꯣꯟꯗ ꯀ꯭ꯂꯦꯔꯤꯇꯤ ꯂꯩꯇ꯭ꯔꯤꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄ ꯃꯇꯝꯗ ꯁꯤꯁꯦ ꯐꯅꯕꯅꯤꯀꯣ ꯍꯥꯏꯕꯒꯤꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄꯦꯔꯦꯟꯠꯁꯁꯤꯅ ꯇꯧꯕꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯉꯥꯡꯒꯤꯗꯃꯛꯇ ꯐꯅꯕꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯏꯟꯇꯦꯟꯁꯟꯗꯣ ꯍꯥꯞꯄꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯑꯩꯅ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁ ꯁꯤꯖꯤꯟꯅꯧ ꯍꯥꯏꯀꯣ ꯑꯉꯥꯡꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁꯦꯀꯣ ꯁꯤꯁꯦ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯗ꯭ꯔꯥ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯀ꯭ꯂꯦꯔꯤꯇꯤ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁꯀꯨꯝꯕ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁꯀꯤ ꯕ꯭ꯔꯦꯁꯂꯦꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯍꯟꯕ ꯌꯥꯏꯀꯣ ꯑꯉꯥꯡꯉꯩꯗ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠ ꯁꯤꯍꯟꯕ ꯌꯥꯏ ꯁ꯭ꯃꯣꯀꯤ ꯀ꯭ꯋꯥꯔꯠ ꯁꯤꯍꯟꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯦꯃꯦꯊꯤꯁ ꯁꯤꯍꯟꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯃꯣꯏꯗ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠꯀꯤ ꯀꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯁ꯭ꯇꯨꯗꯦꯟꯠꯀꯤ ꯀꯁꯇꯃꯥꯏꯖ ꯇꯧꯕ ꯄꯣꯠꯇꯨꯗ ꯂꯣꯏꯅꯃꯛ ꯌꯥꯎꯕꯅꯤꯀꯣ ꯑꯦꯃꯦꯊꯤꯁ ꯌꯥꯎꯕꯅꯦ ꯁ꯭ꯃꯣꯀꯤ ꯀ꯭ꯋꯥꯔꯠꯁ ꯌꯥꯎꯕꯅꯦ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁ ꯌꯥꯎꯗꯦ ꯁ꯭ꯃꯣꯀꯤ ꯀ꯭ꯋꯥꯔꯠꯁ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁꯀꯤ ꯃꯍꯨꯠꯇ ꯑꯗꯨꯒ ꯔꯦꯗ ꯀꯥꯔꯅꯤꯂꯤꯌꯟ ꯑꯗꯒꯤ ꯕ꯭ꯂꯦꯛ ꯇꯔꯃꯂꯤꯟ ꯐꯇꯥꯎꯗꯤ ꯀꯩꯀꯥ ꯆꯪꯗꯅꯕ ꯅꯥꯗꯅꯕ ꯈꯣꯠꯇꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯇꯧꯔꯒ ꯃꯤꯛꯁ ꯇꯧꯔ ꯁꯦꯝꯕꯅꯦꯕ ꯑꯩꯅ ꯁ꯭ꯇꯨꯗꯦꯟꯠꯀꯤ ꯀꯁꯇꯃꯥꯏꯖ ꯁꯦꯝꯍꯟꯕꯗꯣ ꯑꯗꯨꯝꯕ ꯀ꯭ꯔꯤꯁꯇꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕꯁꯨ ꯌꯨꯁ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯁꯤꯍꯜꯂꯣ ꯑꯉꯥꯡꯒꯤ ꯈꯨꯠ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯈꯣꯠꯂꯦꯅ ꯈꯜꯂꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯜꯂꯛꯑꯀꯥꯟꯗ ꯌꯨꯝꯗ ꯑꯗꯨꯝ ꯁꯤꯍꯟꯕꯤꯕ ꯑꯗꯣ ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯂꯩꯔꯦꯅꯀꯣ ꯁꯄꯣꯁ ꯉꯁꯤ ꯌꯦꯡꯉꯦꯅ ꯈꯜꯂꯁꯦ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯇꯥꯔꯒꯗꯤ ꯑꯗꯨꯝ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯊꯝꯕꯤꯌꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯃꯟꯗꯦꯗ ꯁꯤꯟꯗꯣꯏꯕ ꯏꯁꯤꯡꯁꯦ ꯁꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯇꯦꯕꯜꯅꯦꯅ ꯈꯜꯂꯁꯦꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯌꯥꯔꯅꯤ ꯐꯖꯅ ꯂꯨꯄꯥ ꯆꯞꯄꯤ ꯀꯣꯏꯟ ꯑꯃ ꯍꯥꯞꯄꯒ ꯊꯝꯕꯤꯁꯦꯀꯣ ꯃꯉꯥ ꯆꯞꯄꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯔ ꯍꯥꯏꯗꯤ ꯄꯨꯔꯥ ꯁꯤꯜꯚꯔ ꯍꯥꯏꯗꯤ ꯃꯛꯁꯜꯂꯛꯄꯅꯦꯕ ꯃꯉꯥ ꯆꯞꯄꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯏꯁꯤꯡꯗ ꯀꯨꯏꯅ ꯇꯤꯡꯉꯒꯗꯤ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕꯤꯔꯁꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯦꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯑꯉꯥꯡꯗꯨꯒꯤ ꯇꯦꯕꯜꯗꯨꯗ ꯀꯩꯗꯣ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯦꯚ꯭ꯔꯤ ꯋꯤꯛ ꯁꯤꯟꯗꯣꯛꯄꯤꯌꯣ ꯁꯤꯟꯗꯣꯛꯄ ꯃꯇꯝꯗ ꯋꯥꯈꯟꯗꯨꯗ ꯈꯟꯕꯤꯌꯣ ꯁꯤꯁꯦ ꯊꯝꯃꯤꯁꯦ ꯑꯉꯥꯡꯁꯤꯒꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯂꯥꯁꯀꯤ ꯑꯣꯏꯅ ꯑꯃꯈꯛꯇꯪꯒ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯂꯪ ꯍꯪꯒꯄꯥꯟ ꯑꯩ ꯂꯪ ꯍꯪꯒꯄꯥꯟ ꯊꯤꯕ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯪꯍꯨꯝ ꯍꯪꯒꯄꯥꯟ ꯇꯥꯕꯤꯌꯣ ꯍꯥꯏꯗꯤ ꯁꯨꯠꯅ ꯑꯩꯈꯣꯏꯅ ꯖꯟꯇ꯭ꯔꯒꯤ ꯂꯪ ꯑꯃꯨꯕꯅ ꯇꯥꯏꯅꯀꯣ ꯍꯪꯒꯄꯥꯟ ꯃꯆꯨ ꯇꯥꯎ ꯑꯉꯥꯡꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯍꯪꯒꯄꯥꯟ ꯃꯤꯟꯁ ꯁꯛꯁꯦꯁꯅꯦꯕ ꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯂꯔꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯤꯅꯤꯡ ꯂꯣꯏꯅ ꯂꯩꯀꯣ ꯀꯂꯔ ꯑꯃꯃꯝꯒꯤ ꯃꯤꯅꯤꯡ ꯂꯣꯏꯅ ꯂꯩ ꯒ꯭ꯔꯤꯟꯅ ꯏꯟꯗꯤꯀꯦꯠ ꯇꯧꯔꯤꯁꯦ ꯒ꯭ꯔꯣꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤꯀꯣ ꯉꯁꯥꯏꯒꯤ ꯌꯦꯜꯂꯣ ꯏꯁ ꯑ ꯁꯛꯁꯦꯁꯅꯀꯣ ꯍꯥꯏꯗꯤ ꯁꯛꯁꯦꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯉꯥꯡꯗꯨꯅꯊꯥꯗꯣꯔꯤꯕ ꯄꯩꯈꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯆꯠꯇꯣꯔꯤꯕ ꯏꯟꯇꯔꯚ꯭ꯌꯨꯁꯅꯤ ꯈꯪꯗꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯣ ꯈꯤꯇꯪꯀꯣ ꯍꯥꯏꯗꯤ ꯂꯪꯁꯦ ꯍꯥꯏꯐꯦꯠꯇꯪ ꯆꯥꯎꯔꯥꯛꯄ ꯑꯃ ꯂꯧꯕꯤꯔꯒꯀꯣ 3ꯂꯛ ꯌꯦꯠꯄ ꯌꯥꯅꯕ ꯑꯩꯒꯤ ꯈꯨꯗꯥꯡꯁꯤꯗꯀꯣ 2 ꯑꯍꯥꯟꯕ ꯑꯣꯏꯔꯒ 2 3 4 5 6 7 ꯀꯣ 8 ꯌꯦꯠꯂꯒ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯁꯥꯡꯗꯣꯛꯈ꯭ꯔꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ 7ꯁꯦ ꯌꯦꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯤꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯀꯩꯅꯣ ꯇꯧꯒꯗꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯁꯦ ꯀꯤꯁꯤ ꯀꯤꯗꯣꯏꯅꯤꯀꯣ ꯀꯤꯁꯤ 19 ꯀꯤꯌꯣ ꯀꯤꯁꯤ 19 ꯀꯤꯌꯣ ꯑꯗꯣ ꯑꯦꯚ꯭री ꯇꯥꯏꯝ ꯀꯤꯁꯤ ꯑꯃꯃꯝ ꯀꯤꯕ ꯃꯇꯝꯗꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯔꯁ ꯍꯧꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯑꯌꯨꯛꯁꯤꯗꯀꯣ ꯍꯥꯏꯗꯤ ꯂꯪꯁꯦ ꯀꯠꯄꯤꯕ ꯍꯥꯏꯗꯤ ꯂꯪꯁꯦ ꯐꯖꯅ ꯇꯥꯔꯅꯤꯅꯀꯣ ꯍꯥꯏꯗꯤ ꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯣ ꯉꯥꯛꯇꯪ ꯋꯥꯈꯟꯗꯣ ꯈꯟꯕꯤꯔꯣ ꯁꯤꯗ ꯈꯟꯕꯤꯔꯣ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤꯁꯦ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯁꯤꯗ ꯃꯥꯏ ꯄꯥꯛꯅꯕ ꯃꯥꯏ ꯄꯥꯛꯄ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯅ ꯍꯥꯏ ꯁ꯭ꯀꯣꯔ ꯌꯥꯝꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯄꯦꯔꯦꯟꯠꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩ ꯑꯉꯥꯡꯁꯦ ꯍꯥꯏꯗꯤ ꯏꯚꯟ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯐꯥꯎꯕ ꯄꯥꯝꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯎꯕꯁꯨ ꯌꯥꯅꯀꯣ ꯍꯥꯏꯗꯤ ꯍꯥꯔꯗ ꯋꯔꯛ ꯄ꯭ꯂꯁ ꯉꯁꯥꯏꯒꯤ ꯃꯥꯏꯟꯁꯦꯠꯇꯨꯅꯦꯕ ꯁꯤꯗ ꯔꯤꯆꯨꯋꯦꯜ ꯔꯦꯃꯤꯗꯤꯁ ꯑꯩꯅ ꯇꯥꯛꯏꯕ ꯃꯌꯥꯝꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯥꯏꯟꯁꯦꯠꯇꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯍꯟꯕꯗꯣ ꯐꯪꯒꯅꯤ ꯌꯥꯒꯅꯤ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯀꯣꯟꯐꯤꯗꯦꯟꯠꯇꯨꯅꯦꯀꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯕꯗꯨꯅ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯂꯥꯜꯂꯗꯤ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯄꯩꯈꯥ ꯄꯥꯁ ꯇꯧꯔꯒ ꯌꯥꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯈꯟꯗꯁꯨ ꯇꯧꯕꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯣꯜꯔꯦꯗꯤ ꯑꯉꯥꯡꯁꯦ ꯃꯁꯥꯒꯤ ꯂꯥꯏ ꯍꯩꯖꯕꯅꯦꯅ ꯈꯜꯂꯁꯦ ꯇꯥꯔꯗꯤ ꯁ꯭ꯀꯣꯔꯗꯣ ꯃꯥꯒꯤ 90+ ꯄꯥꯝꯃꯤꯔꯥ ꯀꯩ ꯄꯥꯝꯃꯤꯅꯣ ꯑꯗꯨꯒꯤ ꯏꯟꯇꯦꯟꯁꯟꯗꯣ ꯍꯥꯞꯄꯤꯌꯨꯕ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯉꯥꯛꯇꯪ ꯇꯧꯔꯅꯤꯅꯀꯣ ꯑꯗꯨꯒ ꯑꯩ ꯁꯄꯣꯁ ꯑꯩꯗꯨ ꯊꯥꯔꯦꯀꯣ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯑꯗꯩ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯂꯪꯁꯦ 9 times ꯈꯛꯇꯪ ꯁꯨꯃꯥꯏꯅ ꯃꯊꯛꯇꯒꯤꯀꯣ
ꯑꯩꯒꯤ ꯗꯨ ꯀꯠꯂꯤꯕ ꯈꯣꯠꯂꯤꯕ ꯃꯊꯛꯁꯤꯗꯒꯤ 9 ꯇꯥꯏꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯛꯇ ꯍꯥꯏꯗꯣꯛꯄꯤꯔꯦꯅꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯣꯠ ꯁꯦꯝꯒꯗꯕꯅꯤꯀꯣ ꯀꯤꯁꯤꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤꯗ ꯔꯤꯆꯨꯋꯦꯜ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯑꯃ ꯇꯧꯈꯤꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯅꯣꯠ ꯃꯦꯖꯤꯛ ꯀꯔꯤ ꯀꯔꯥꯁꯨ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯉꯁꯥꯏ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯊ꯭ꯔꯦꯗꯅꯤꯀꯣ ꯁꯤꯗꯗꯤ ꯃꯤꯛꯁ ꯇꯧꯔꯦꯀꯣ ꯌꯦꯜꯂꯣ ꯑꯣꯏꯅ ꯂꯧꯕꯤꯌꯨꯀꯣ ꯔꯦꯗ ꯌꯥꯎꯍꯟꯒꯅꯣ ꯌꯦꯜꯂꯣ ꯉꯥꯛꯇ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯆꯦꯟ ꯇꯧꯗꯣꯏꯁꯦꯀꯣ ꯐꯣꯔ ꯇꯥꯏꯝꯁ ꯇꯧꯒꯗꯕꯀꯣ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯆꯦꯟꯇꯤꯡꯁꯦ ꯃꯟꯇ꯭ꯔꯁꯦ ꯑꯩꯅ ꯅꯤꯡꯉꯤꯕ ꯏꯁꯣꯔ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯃ ꯍꯦꯛꯇꯀꯣ ꯁꯤꯗ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯗꯤ ꯃꯩꯇꯩ ꯃꯔꯨꯞ ꯒꯧꯔ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯃꯩꯇꯩ ꯃꯔꯨꯞꯀꯤ ꯏꯁꯣꯔ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔꯗꯣ ꯑꯗꯨꯒꯤ ꯃꯃꯤꯡꯗꯣ ꯍꯥꯏꯗꯤ ꯃꯔꯤꯔꯛ ꯁꯣꯜꯂꯣꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯁꯄꯣꯁ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯆꯤꯟꯗꯒꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯗꯨ ꯀꯥꯏꯅ ꯍꯦꯛ ꯊꯣꯛꯄꯁꯦ ꯍꯥꯏꯗꯤ ꯆꯤꯟꯗꯒꯤ ꯑꯊꯣꯛꯄ ꯋꯥꯔꯗꯇꯣ ꯍꯥꯏꯗꯤ ꯑꯩꯅ ꯅꯤꯡꯉꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨꯒꯤ ꯏꯁꯣꯔꯁꯦ ꯍꯥꯏꯗꯤ ꯁꯣꯜꯂꯦꯅꯀꯣ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯄꯜꯂꯒ ꯃꯔꯤꯔꯛ ꯄꯜꯂꯣꯕ ꯃꯔꯤꯔꯛ ꯄꯜꯂꯒꯅꯦꯀோ ꯀꯤꯁꯤ ꯑꯃ ꯀꯤꯁꯟꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯔꯤꯔꯛ ꯉꯁꯥꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯒ ꯅꯣꯠ ꯑꯃ ꯇꯥꯏ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ ꯀꯤꯁꯤ ꯑꯃ ꯀꯤꯔꯦꯀꯣ ꯀꯤꯁꯤꯁꯦ ꯀꯤꯕ ꯃꯇꯝꯁꯤꯗ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯟꯗꯅꯤꯀꯣ ꯇꯧꯗꯣꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯤꯁꯤꯁꯦ ꯀꯌꯥ ꯀꯤꯒꯗꯕꯅꯣ ꯀꯤꯁꯤ 19 ꯀꯤꯔꯣ ꯁꯣꯟꯕꯗꯅ ꯃꯔꯤ ꯁꯣꯜꯂꯒ ꯀꯤꯁꯤꯁꯦ ꯀꯤꯗꯣꯏꯅꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯗꯣ ꯏꯁꯣꯔ ꯃꯃꯤꯡꯁꯦ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔꯗꯣ मरीरक सोले अदुगा किसी अमा किसी अनी सुग्रेको अदो किसी 19 सुरेको अदुगा सिगी कनो तौबसेको सेंबा किसी जे लोइना मंगसाई किसी 19 दो लोइरा मतुंगदा अंगांगदुगी मखुते येसनबियो नुपामचा ओइरगना राइट ता सियालो नुपी मचा ओइरगना लेफ्ट ता सिहनबिरो सिगी पोतसे मको सिसे मदुम हौजिकतगी हौना दुम तौबिबे यारेको हेंग पेखा नुमिता तौदा यादे हाबा लेतेको ngasi videos ti thenga banina Wednesday gumba tawbiro sigi potsema Wednesday gum yumja ke shagum baje thaba ama thaba keno ma suma phaba thaba taw phai ko ado si sima leire ko koina adagi pekhana mit ko pekhana mit da koina tawba ya base ising hai hal lo ngang da hari numit ta kai da yeng ising offer taw base ko hari si su yam success oi ba oi ko adona pekha leiba numit khuding atai matam na parents na tawba khoba tawre ado angang keno leiba numit na hari numit ta yeng ga ising offer taw ha ising je पायरगा सुमाइना जोरो हाइदा हलोबा नुमितो दे येंगा अदुमा लेरेको अदुगा अमा सो इसिंगजे अखोइना कनो तौबा हाइदी हाइबा खोटपा अदुदो केम नतबिदोको पाम्बी दसु इसिंग चाइहनबा फैबा यारगदि अंगांग दे इसिंग चाइहलो हाइदी अखोइना गमला गुंबा कैगुंबा थारगदि को अंगांग दे इसिंग चाइहलो हाइदी प्लान से कनो तोइसे को हाइदी अखोइना कनो तो हाइदी मर्करी गा खतंग रिलेट ओइनो को मर्करी मीन बुद्ध बुद्धि हाइदोने बंका हाइदी मोइगी बुद्ध दो अमुक हेना स्ट्रांग ओहनगे एन हारगदि इसिंग से अखोइना को हाइदी प्लान कुंबा कैगुंबा दा अंगांग दे इसिंग चाइहलो नंग चायो बेमा बिंगबोंगोन हारगा हाइदी अंगांग जिना कितंग मोइदे इसिंग चाइहलो लोइना मंग नत्रगसु लोइना मंगम द्रगसु nga khit no magi khitang oi tara ko so hadi gamla khara ising adu maina gumba chai han bibo kolan bibo am lere ko aduga exam numit ta aina ha ko star anis kan lebo do star anis se thopani ko bazar da dum star anis keno to bayai star anis khara इलायची ग्रीन इलायची खरा अदुगा गोमती चक्र गुंबा सुगुंबा जे मागी पेंसिल बॉक्स नत्रगा मागी पाउच था कैदा हपन बियो अंगांगी को हादी पाउच गुंबा पायल पाउच मदुम याउज दने दुम हादी केनो मदा चेरंग गुंबा दा हाप कनु को ओनली जस्ट पेपर बैग गुंबा मदा रैप तौरगा ने को पेपर मदा फोल्ड तौरगा दुमाइना हाप के नत्रगा दुम इचम चम दुम हाप के रखोत के रको फी अमना फी अंगा पानम ना हापेतंग येसलगा हाप के अदु दुमगा तौबिबे को अदु सिदा लेरे पेखागे से को नान देगे रिक्वेस्ट तौरपने आइना ngam सेम द लेरे को सी खरा तौबिरो कनो एग्जाम की ओइना को मैम दो से लेरेंगे से वीडियो से मैम थैंक यू